KAKCHING district ki manung CHANNA Khongjom police station no KONBA PHUNDREI da LEIBA kuntra SUBA ASSAM rifles ke personal singna KHUL NGAKPA belas volunteer ani PHAJINKHIBADAGI ERANG HOUKHRE PHAJINKHIBA belas volunteer ani condition amata YAODANA THADORAKKADABANI HAIBA demand da Imphal Moreh Lambi ki Khongjom Bazar Mapada Bandh Toukhre Power sina hai KHUL NGAKPA belas volunteer ani ado ASSAM rifles ke personal singna ngarang numit yung matung pung ani rom tarakpada fakhibani Pawasi hek tabadagi miyam hortuna makoy ani bu condition amata YAODANA thadoknaba demand tawrakhi tungda ngarang numidang pung nipan rom tabada PHAJINKHIBA miyoi ani ado ASSAM rifles na Khongjom police station na sinarakre hairi koi saunarba miyam adona PHAJINKHIBA belas volunteer ani ado condition amata YAODANA thadoroknaba Khongjom police station na thomjinki Thong asab yaning da phongdoktuna ngase ayuk angan badagi horaga Imphal Moreh Lambi gi Khongjom Bazar da miyam na ban tawba hokhibani ban asina maram oiraga Khongjom Bazar amasung akoi bida leiba dukan amata thong hangna khide lambi da lakpa gari sing chathan khide ASSAM rifles sound security personnel singi gari sing lambi da thatuna thamki